Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Suzitrani na kurumjari hojinga sigi samlapa mariba Pao sing lobirasi Assam gi Biswanath Chariali da lamgi iroyamana landarakpadagi miyam mipainakre Kaziranga National Park tagi chenthorokiba iroyasina hokiba numit nini asida punna miyoi ani hatki Bihugi ahoba numitta miyoi ama hatkrabagi matung miyam hena mipainaki amadi ngasi ayuk amuk miyoi amasu iroyasina hatkre Asumna yamnamak mi painingai oirakpadagi miyamgi wakat matungina mamai thangdadi Forest Department ki miyoi laktuna iroi asibu kaptuna hatkre Hayeng India pumbaga iroi nana Assamdasu ahanba tangkaki COVID vaccine kappa horagani vaccine kapnanabagi damak tangai fadana registration togdaba yadri Co-win app ta ming register toroba matungda ta vaccine kapkadabani Registration tawba matamda miyoi adugi identity mapung fana verify tawgani masigi matung miyoi adu karamba center da kari numit amadi karamba matamda vaccine kapkadage habadu SMS ki kuthangda khanghalakani Identity ki damak voter ID Aadhaar driving license natraga PAN card na chingba utpatagani hayeng vaccine kapa hogodoriba center singe manungda Dribugar center dana Assam gi CM Sarvanand Sonowal laigani aduga Guwahati gi GMC hospital dana Minister Himanta Biswa Sarma laigani Assam da khwaidagi hana Dr Umesh Sharma retired VC da COVID vaccine kapkadori Asumna Assam Sahitya Sabagi ex-president na chingba yauna Assam gi oina akhanaba miyoi tarada hana COVID vaccine kapkadori Nakalamarom da ngasi Janata Bhavan da pangthokiba paugi mifam amada Minister Himanta Biswa Sarmana hayengdagi COVID vaccine kappa hogodoriba sigi matangda miyamda sandokna khanghalakre Nongchupki leibak singda khudamoina America da de nomada hujiksu miyoi lising manga taruk siba leptri Chathok chasin hogolaklabadi kiningai oirakani phibam asida natural immunity leihanba yamnamak mathau tai Covishield ki research mapanda tawjarabasu Covishield amasung Covaxin animak India da saba ngaktani animak chap manana efficacy lei safe oi haina minister asina makhatana pawmisingda phongdorakhi Ngasi fawbada Assamda COVID vaccine dose lakh aniga lising kunmathoi chawnga thunglakre masigi manungda Covaxin gi dose lising kunmangani aduga atai lemhoribasing aduna Covishield ngakthane Assamda hojik fawbada Co-win app ta miyoi lakh 2.8 na registration torakre aduga vaccine kapnanabagi damak train toraba nurse masingna lising nipan ga chatrok yankhai mathoi ni amadi train toraba supervisor habadi doctor gi masingna lising amaga chahumni Asumna Assamda ahanba tangkaki oina miyoi lakh 1.8 da vaccine kapkadori While amana miyoi tara kapkadabane maramaduna kapnanabagi miyoi tara leiraba matungda ta while ama kapnanabagi sem sagadoribane Thugairaba while adu akaknaba matamgi manungda kappa loi haudrabadi vaccine gi efficacy leiroi hairi Cold chain da leiriba makhai vaccine gi efficacy leigani cold chain asi hek kaibada efficacy leiroi doribane maramaduna cold chain management asi strictly ngakna chatpatai hairi Ahanba dose na immunity amata piroi ahanba dose kaplaba matungda su covid narakpa yai adubo numit kunipani gi matungda anisuba dose kapkane amasung masigi numit 15 gi matungda mapung faba immunity leirakane maramaduna ahanba vaccine kapkhibagi chawrakna numit 95 gi matungda mapung fana immunity activate oigani hanasu minister asina makhata na pawmisingda phongdorakhi Ngasi Sanarai Meitei Higher Secondary School Laishram Khunda Assam Manipuri Sahitya Parisad Hailakandi District Committee na sinduna Laikhidrabi Kamini Kumar Gold Medalist amasung Kavya Bhushan T Shanamacha amadi Sahityakar Haubam Gaurav Harina Laikhidabada awaba phongdokre Parisad Hailakandi gi Vice President Laishram Khogendra Singh na mifam apu oiduna awaba phongdokpagi mifam asida Konsam Ravindra Naurem Ongbi Indira Oinam Usarani Asem Mani Singh Kabam Chandrasekhar Moirangthem Dev Lamabam Birendra Singh Pukhrambam Nonibabu Singh Maisnam Nandakumar amadi Koijam Sopon Singh na wangangki amadi minute ani leptuna awaba phongdokkibaga loinana oja ani gi thawaina ingna chikna leirunaba taibang mapugi mafamdasu thonizakhi BJP na luchingba lenga ki Go to Hills Thoram matam khara COVID number moiduna lep rabagi matung ngasi Kamjong District Headquarter da pangthoktuna Manipur gi CM N Birena project kaya sangakhre aduga project kaya amana urep uyung tamkhre
ꯆꯠꯂꯤꯕ ꯆꯍꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯥꯊꯣꯏꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯁꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁ꯭ꯀꯤꯝ 12 ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ ꯑꯗꯨꯒ 11ꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈꯤ ꯊꯧꯔꯝ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ CSOꯁꯤꯡ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯅ CMꯗ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥꯁꯨ ꯄꯤꯁꯤꯟꯈꯤ ꯀ꯭ꯋꯥꯇꯔꯃꯛꯇꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 18 ꯍꯦꯟꯕꯒꯤ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯈꯤꯕ ꯂꯨꯈꯣꯁꯩ ꯖꯧꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯔꯦꯂꯤ ꯑꯁꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯕꯖꯥꯔꯗꯒꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔ ꯌꯧꯔꯨꯔꯒ ꯑꯃꯨꯛ ꯍꯩꯔꯣꯛꯇ ꯍꯜꯂꯛꯈꯤ Manipuri University of Culture-da MA SAC tambagi matangda chayetnaduna layraklibba asi tha ani pharaklaba fawbada santainaba ngamdana layriba asida leingakna kari maramgidamak mideng changbidribano haina hanglakhibaga loinana chahi humphu hena layraklaba institute ahum haibadi Sri Bal Mukunda Music College, Government Dance and Music College amadi JN Manipur Dance Academy dagi diploma bisarat certificate pairabasing higher study tongnanaba MUC asida खंद्रबनीना सर्टिफिकेट पाइबगी कानद्रे मरमदुना हारिबा इंस्टीट्यूट अहुम असी था असिगी 19 टोटल शट डाउन तौरगनी हाइना ngasi प्रेस क्लब ता श्री बाल मुकुंद म्यूजिक कॉलेज स्टूडेंट्स यूनियन की जनरल सेक्रेटरी ओरिबा फिजम महेंद्रना पाउमी सिंगदा फोंदोरखरे ADC अमसुंग ULG मिखल सिंगी सेम सारिबा सिगी मतंगदा स्टेट इलेक्शन कमीशन दा खंगहनबगी अयाबा मणिपुर स्टेट कैबिनेट ना ngasi पीखरे asida sunatana Manipur gi school amasung college singi oina class 9 amasung masigi mathak ki class sing covid ki SOP sing ngakna lakliba January gi tang 13 tagi hangdoknabagi ayabasu cabinet na pikhre Lagliba February tha asidagi Mizoram da lairiba church sing nongmaijing khudingi service ki damak apunba capacity gi tangkhai amagi changda hangdoklagani loinana class 10 amasung 12 so lagliba January tang 19 dagi hangdoklagani board exam thagadaba singi oina hostel da leibagi ayaba piragani masigi matangda SOP gi akupa marol ama lengakna yamna thunamak lauthoklagani hairi Meghalaya Board of School Education lauba secondary school examination gi damak yamna khawrang na ngainarakpa du kokhaladuna secondary school living certificate examination English ni kunmathoi lakliba April gi tang 6 tagi horaga April gi tang 18 da loiragani exam gi matam khara hongdok hongjin tawribasi covid pandemic na ni hainasu lauthorakpa asida yauri online gaming regulate taunanabagi damak Meghalaya cabinet na ordinance ama ngarang approve tawkhre state taxation minister James K Sangmana haikibada state asigi revenue hengathanabagi damak pambai kaya ama thiri information gaming technology siznabasi malem pumbada yamnamak pamnaba pastime ama oirakle masi Meghalaya da sune maramaduna state manungda online gaming regulate taunanaba amadi revenue laknanabagi damak lengakna ain ama sembasi yamnamak mathau tarakle haina minister asina phongdokhi Nagaland dagi puthokpa anga kauba short film asi France ta pangthokadaba Clermont-Ferrand International Short Film Festival da saruk yananabagi khangalakre hariba film asi Thesario na iba amasung direction pibani panbayai chahi asigi oina festival asida ayaba pikhiba si Indian film singi manungda anga khaktane khwaidigi chawba International Film Festival asi short film singdata dedicate tawi Cannes ki mathangda hariba film festival asina France ta anisuba khwaidigi chawba festival ne masi Oscar qualifying festival amasu oiribane Haukiba pung kunmari asida awang nongpoki state singi manungda hauzik phawbda COVID-19 positive oibagi report lakraba state singi manungda Assam da 18 Tripura da 9 amadi Manipur da kunmari ne Asumna haukiba pung kunmari sida Tripura da awang nongpoki state singi manungda Tripura da mioi amaka covid na maramodina laikidaba natana atopa awang nongpoki state singdagi hauzik phawbagi oinadi laikidabagi paw amata laktri Asumna India da ngasigi oina hauzik phawbada covid positive oibagi masing lising 16 ga chani yankhani thoi sukre apunba nakhibagi masingna crore amaga lakh manga lising nifuni thoi yorakle Hauzik laying libagi masingna lakh 2.08 ne amadi apunba laikidabagi masingna lakh amaga lising yankhaini thoi chama yoksilakle ngasigi oina hauzik phawbada India da covid na maramoidina mioi chamaga kuntrani thoi laikidabagi paw lakli aroibada atopa paw singda Masama ki mayumgi first floor dagi taduna laikidrabi piklibi tha
kun khaktamak suribi Delhi gi nupi macha amana mahaki heart amasung atay organsing donate togduna anaba mangagi punsi kanbiramkhre. Gangaram Hospital gi wangangloi amagi matungina Laibaga sida youngest cadaver donor oiraduna nupi macha sigi punsi longki hairi. Panbayai Dhanishtha kaubi piklibi angang asi haukiba January gi tang nipan gi numidang wairam sanaduna leiringai mahaki mayumgi first floor dagi taduna gyan mangki. Kudakta nupi macha si Sar Gangaram Hospital da puki adubo mahak kanbangam haukide. January tang taramathoida mahak brain dead ni haina lauthoraki aduga mahaki hakchangi atay kayat singdi adumak phana laiki. Asumna mahaki heart, liver, kidney ani amasung cornea animak patient mangada donate togduna anabasing asigi punsi mahakna kanbiwangamki. Ajodhyada Ram Mandir sananabagidamag VHP na luchingduna ngasidagi sel khomba haukre. Indian crore kuntradagi sel khomgudabani. President Ramnath Kovind na lupa lakh manga personal capacity da piki. Panbayai mandirasi sabada lupa crore lisingamaga chama changadoribani. Aduga lakliba inglisingani kunmari da mandir asige sanctum sanctorum da Ram gimitam kingadoribani. Cheragasida Lebagasi President na sel donate taukiba sigumna Muslim sing the su donate tau haina Congress namuk hairakre. Trinamool Congress ki leader amasung MP Nusrat Jahan na coronavirus tagi hena kiningai oiriba si BJP ni hairaduna BJP di ekoigi culture amadi human value masak khangde haina BJP gi mathakta akanba maral kya sirakre. Masigi paukumoina Dilip Ghosh na chingba BJP luchingba singnade TMC amasung Nusrat Jahan na lepalaitana Muslim singbu sanaduna lakli polarization gi rajniti da mai churi basi TMC ni hainamuk pakhum pirakre. Ngasi sulongmi luba masung lenga ki marakta wari sanaba warishin purakpa ngamdana dumak loishin kre. Maikai animak na handok na kide pirepsu amata hong na kide. Asumna ngasi mapanlak subo ina phamina kiba sisu yanaba purakpa ngamdana loishin ke. Mathang tangka ki wari sanaba January gi tang 18 da lepna ki. Adubu wari sanagani haibagi nungaiba natraga madudagi kanagani haibadi thoidokpa uba fangdri. Maramde laumi singi maikai dagi su haubadagi hauna chap manaba kholauda chap manaba demand togduna dumak lakli. Aduga lenga ki maikai dagi su law amendment ki option adudagi khongpham amata handokdri. Maramaduna wari sanabasi supnatagi so ama oiduna dumak lairi. Adubu mayak sengna ahongba amadi uba fangle. Laumi singna Supreme Court pudi yaningdri. Supreme Court ki mateng su lawroi amadi Supreme Court ki agent ka su wari sanaroi. Wari sanaba tarabadi lenga ka wari sanagani hairakli. Piba masida laumi lup singna Supreme Court ki mathakta thazade natraga Supreme Court ta chatpada makhoigi aswonba lei aduga lenga ki mathakta na hena thazai haibasi nakoina na uba fangle. Piba masidani handakta Supreme Court na laumi iho amasung wari sanabagi matangda semkiba panel adudagi Bharatiya Kisan Union gi President Bhupender Singh Man masana resign tawjakriba do. Laumi luchingba singna laumi gi awaba hena khangi haina mahakna haikibani. Panbayai Supreme Court na haukiba lebak pokpa numit farm law ahumasigi implementation state tawkibaga loinana laumi singi awaba amasung lenga ki mod launanabagi damak panel ama semki. Hariba panel asida BKU gi President Bhupender Singh Man, Sedkari Sangathana Maharashtra gi President Anil Ghanwat, International Food Policy Research Institute ki Pramod Kumar Joshi amasung Agriculture Economist Ashok Guwahati panel asigidamak khankibane. Adubo ngarang miyoi mari gi committee asidagi Man resign tawki. Ngasi Indonesia gi Sulawesi ithatta magnitude 6.2 da yuhar habadagi yamdrabada miyoi 35 sikre aduga kayamana asoga panangkre. Akanba tsunami thorakpa yai haibagi mangjongna warning pirakiba maramna miyoi kayana mayum chenthoknaraga awangba mafamda hanadagi leinaki. Yuhar haba sina mafam ahumda lebakin thaki thong kayasu akayatoi thoki yum humpu hena amadi hotel ani kaya manghantak hankre. Amadi aroibada ngasigi tentak pamaroiba pau khara ngasi India na Army Day paksana pangthokre. Army Chief na China da warning piraduna India na khangba kanliba sigi changyeng toganu hairakre. Ngasi garna di Arambai News Guwahati da Manipuri Pao sandokchaba matang sa loisinjabaga loinana tabiriba